Lok Sabha election lisingani kungamarida Manipur gi inner the Congress ki meerep angomcha bimola koijambo India ki apun bagi saktam thugai bada yauba Tukde-tukde Gang gi member ni haina lanna shandoklibasi BJP Leingakki amotpa phongdok-lubagira haina MPCC ki maikeidagi hanglakli BT Road Labour Congress Bapan the Pangthokiba Paugimpham Amada MPCC ki working president KH Debabartan Hai Union Home Minister Amit Shah-na Hapcha Kangjebung the Pangthokiba election campaign da Paudum Lamba Wafam da Lamdamasigi Puarigi Lamai Amukhana Pakatuna Lamdamasi da Thokliba Irangbo Mia Mamang da Puthokuna Nainakiba Madi Congress Party da Maral Thangjidana Bahona Kibadu Laibak Tibani ANC meerep angomcha bimola koijambu miyam da lana uhana bahona ribasi BJP ki Leingakki amotpa thausil thaurang sing miyam da sabak phaktuna khanganba ngambadagira haina Leingakki asoiba adugi mayok tawa nganglobagir haina hangke Congress na Leingak pairingai matamda issue khudingmaki warishun puraki adubu BJP Leingakki matamdadi Leingak adu kenthadriba fauba issue adu loiba naide June 19 gi thodongna khudamni haina su Debabartana makhata ki Border fencing je Sri Narendra Modi na hudok kuni ka hai bisi masi phone minam bahar ta report se base ta kai ngai ni Congress ke matam da thoki ba pone makta solution ba la ka chakhi BJP ke matam da thoki ba pone mak solution je BJP government thoki na ta solution lai ta ma ri to as for example 18 June khangari jose BJP government kinder ka ni solution la BJP government ke manung da le ri 18 June je mo thoye मुझे बीजेपी मुलाय भारत की मनुष्य हम मणिपुर मनुष्य लगे बा कानून मसे की मनुष्य मयां मुमाय न तो थोक नत्रे मणिपुर थुगाय बदा इंटरेस्ट ले बा अपो कोई स्टेट भारत की मनुष्य ले स्टेट लाइक मिजोरम ना मणिपुर की अगेंस्ट द प्रजा की मायोक्ता वांगना बा म्यांमार में खौरपा लाइक वायरसिंग बा सफुना मनुष्य ले सिटीजन सिंगो अटैक तो ना कोनम बा सरकार में सकलोन असे पार्टी से अगला श्री अमित शाह की स्टेटमेंट से कोई कदम तौरी पाउगी मिफमदुदा सरव्याके बहाने के मिनिस्टर डॉक्टर KH रतन कुमार हाई BJP ना हौजिक तौरीबा से मसागी अरानबा मसाना याजदबा मंगकनबगी थौंगनी ममांग चहिदगी इरांग हौरकपदा यूनियन होम मिनिस्टर मसामक लागलमलगा अटेनबा मतमगी मनुंगदा अमुक लाकनी इरांग लोशनगनी हाइना थाजबा पिरमलगा हौजिकना बोर्ड खोंपोइना लागले Amit Shah-na Congress da phongdok-bada athuba matamda irang loshinduna state asida santi purakini haikiba adu haukiba tha taradi kari tawraga leirubagi haiduna center na tawriba mongsidi manungda kari aronba agenda leibagi haina chingnadaba ngamde haiki mamang ka pangthokiba election sing mayam hena khambiri dumi yamna manadaba mongda hujik apoi viral thenade campaign tawnade even public meeting boba masigi khudong thiba mayok na ringai maraksida मसुमाइना कोई राजनीति की बुंदों बुंदिल तो बसे मसे कोई कांग्रेस की माइकेइदागी दी पामजने ओनली अगर तौरिसिदी ऑल थिंग मकु की फेलियर से मसी कोई कांग्रेस ता मदु हुक तौननो होना बायबता मदु चिंजिनना होना मकु की असोइबसी एक्सेप्ट तो हुई मुहूर्ता कांग्रेस हाइजिल लगा मोइना मकु की रिस्पांसिबिलिटी ना थाइनना बा तौनी हाइदना या तो माइना थमजनिंगी